Sri Govindasna Honorable Chief Minister mahaki appointment lobiraga ngasi se pung 12 ga makhai taba matam da khoi JC gi mihut sing khoi 45 members na saba khoi unaba chacharubani peripheral areas ta leiriba maitei khun sing se masina tariba awana se si mayam gi grievances se khoi apun boina kholaw lawjaram bani ado khoi JC gi demand se points nipan chui ahan bagi points se khoi cookie militant singi mathakta cookie inhabited areas sing sida chingda akoi operation chathaba matamde yamna serious oina honestly chathabiba maramdi ayama matamda khoina media da kaida khabar da thingnabasi cookie taba area da combing operation tawba matamda pipe kumba khara phaba utong khara phaba the single barrel khara phaba aduda loisanba dum tawba adudagi cookie militant singna makhon thokalaga ju bomb top sizinadana nongmei kapsalaga ju combing operation na tampakte ekta tawba tampakta na fully power function tawraga tawba aduga cookie inhabited areas tana adu magi amata power utpangam dabase masi tawbigano serious oina cookie area da su cookie militant singna main oina function tawraga leiriba jaga sing sidu full oina akoi operation je phajana tawbiyu haina aduma point honorable chief minister na koina hijack ribisida commitment khara pibiri aduga Assam Rifle ga mari leina ba hiti Assam Rifle je koina lauthok pigro haibase masigi matang de fully commitment pirak tri hai tare maram di kai gino haraga de masi order di thokre adu khudakta nongnini de lauthok o yadabni na masi kitang process sanga da ba mo oibni na mayam adu baudi ngai minasi haibni adu da khoina madugi kaino da mahut oina khoi gi topic ta su yawrise khoi agenda da su yawrise adu oiba taraga di state force se leidi leite habanate peripheral areas sing sida villages sing sida state force lei adu bu leiriba state force sina cookie militants ka thengnabadi madudi oidre karigino di just moi gi number se 20 ama 30 ama khak leiba adudagi akaknaba government na akaknaba home department na police department na supply tauba arms and ammunition du just nga aga leibani na hanju chele ba kautrukida kautrukida chele maram di bomb top langsalabne chele ba adu chen ma matam thengnaba ngamdrabani na matik chaba adequate quantity of state security forces with maduga thengnaba yaba cookie militant singa thengnaba yaba khulai ga loina sinaraga madu akhoida ngaklau pibiu praja singda safety gi damakta fazana matik chana thambiyu haibasini ado honorable chief minister na madu mak athubada tawgani aduga hairiba khungang sing sida yankai humfudagi tadana khoi state forces sing je thambigani haibagi achet pa thajaba madu pibiri family gi oiba side to su adum honorable chief minister na madugi thajaba pibiri haidi ashok apan nangiba adagi magi machanupi apisak lem horiba moigi educational expenses class 12 pawgi di government na bear to be full responsibility lo bi haina hai adusu yarai adudagi honorable chief minister masamakna koigi ima mera paibi singna phongdokpa matamda machanupi du nupi machani makhuto kaidogani haiba hujik tamngam de lengkhot yadoribra natraga yaroidora haiba ngamdabni na plus mama kaina gibe mai chakto adu mayam do ima mera paibi singna su ex gracia adu haina government ki leijaba thokpuduna leijaraga machanupi jigi damakta mama kaina gragazu maduna mantiknabdi nate adu safety gi damakta future gi damakta karigum kharadi tawbiba chume hana imai ben singna haiba matamda honorable chief minister na mama sagi pocket tagi lupa lakh ahum nupi macha nupi lemhori ba pisak ngangbam rojia sida mateng pangani hana adumaina phongdok pire masi masu imung manung si amna laira ba imung ni nongmagi suraga chara hingjaba imung ni adana magi ngangbam ongbi surbala lai gidrabi gi nupa se mapuroi bisi VDF ni ado VDF oi bataraga kaidoba yai hena honorable chief minister na masana dum honorable minister sing leiriba sing do dum tanaraga khoi magi kai haini security oiba yaba macha sing yokhauna nabagi damakta macha semga da journey yamna watli banina madu sembada kitang do orga su mateng pangna nabagi damakta khoi magi regular income am oiba yaba permanent oiba kariguma amadi akhoi thorang tawge hana madugi thajaba so dumaina khoi da pi hojik makki oina di hakchang lobagi firepti leitri karigino hargadi pira aba commitment je thabak oina onthok pira kandane khoina fulfill oire haidoise hojikti just verbal oiba commitment ni piri ise in return akhoi gi mitmang da akhoi si tawre tu haina ulakpa matamda khoina madu yare akhoi fulfill oire haina haidoine ado akhoi myam tanara matungda atai di process legani magi thaba hapa adu tawba ada tawba habdu di process macha amadi changhini aba adubu security force ahenba state security force PB ba habdu di thoina process changoidra haina khali madu madni akhoi hujik khorang ngai rise maramdi public ki safety gi damakta ngangbam ongwi surbalana thagrab thawai se public ki khoigi maitai khunai manipur khunai gi ai fananabagi damaktani aduna public ki safety gi damakta sinbiyu haina haibase
मसीगी डिमांड सिदा अखोई स्टक तौरगा until and unless government na masi fulfill oihandriba fawbadi अखोई हक्चांग से लौगिरोय हाबसे जे सिगी साइट तगी अखोई थमजगे